Manipurda miyamgi ihau khudingmakta pumnamaki mangzal thana loching birambi mipum khudingmakna ima haina nungsina kauzakhibi sagnarabi mairapaibi lochingbi longjam memchobi ngarang masagi anaba amana maram oiduna sis hospital da roiba yahep tankre marks dai marifumari sukre mhaki machanupa ahum amasung masanupi ani thanami hari thangmaiban polem lekaidagi ima memsobi matam sangna poire lemeral mairapaibi apunba manipur PLM-PAM ki president oina miyamgi amadi manipur ki thabak thoram ihau kayada Mangzal Thana Saruyaki, Magna Hinglingai, Araba Matam Naxilakaba Fawada, Jinkugi Zo terrorist Singna, Maiti de Landaduna, Tamanga Fanijit, Lamdam Sida, Irang Tokalakba Sige Mayuta, Jatakiba Kongsang Kayada so, Ima Memchobina, Ngamliba Makai Saruyarami. Ima Longzam Memchobina Kangaudana Lake Dabada Tongan Balup Singamadi, Miam Awaba Fongtok Narakli, Kangli Paki Damak Miangi Mangzal Thana, Ichang Tongna, Ahing nutil kaidana kwai pumna makpu achumba lambida pubiduna kunai asibu luching birambi ima memchobina leikhidabda thamoi songna awaba fongdok sari haina Students Union of Kanglei Park sukna herakle Soki President Ningthauzam Dana Kumar Maitina Thadrokpa awaba fongbagi cherol amada hai ima memchobi chai lisang sin achumba asengba manaba kunai ama semnaba honabada mangzil thana kathokjuna laklaba awangba thakta ikai khumnabada matik charaba luchingbi ni Kanglei Park tomthin nganbi mamom ama oina levaki damak kathok lambi luchingbi asina leikidabada sukna imagi thawai mirelna lairam lenda ingna chingna leirunaba taibang mogi mapugi mafamda thongni zari harakle amadi imung manungi awabada su saruk yazari haina cherul asina